ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯩꯁꯦ ꯒꯕꯔꯅꯔ ꯃꯅꯤꯡꯗꯅꯤ. ꯒꯕꯔꯅꯔ ꯃꯅꯤꯡꯒꯤ ꯁꯤ ꯂꯩꯕ ICDFC ꯕꯦꯡꯛ ꯂꯩꯕꯒꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯅꯥ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯑꯣꯖꯥ ꯁꯅꯥꯗꯣ ꯎꯅꯕ ꯂꯥꯛꯆꯕꯅꯦ. ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯄꯥꯎꯗꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯑꯦꯄꯤꯁꯣꯗ ꯃꯈꯥ ꯆꯠꯊꯖꯔꯛꯄꯅꯦ. ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯅꯥꯒꯤ ꯂꯩꯐꯝꯁꯦ ꯑꯩꯈꯣꯏ ꯒꯕꯔꯅꯔ ꯃꯅꯤꯡꯒꯤ ICDFC ꯕꯦꯡꯛ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯒꯂꯤꯁꯤꯃ ꯆꯪꯉꯛꯑꯒ ꯂꯩꯗꯣꯏꯅꯤ. ꯑꯗ ꯁꯤꯗ ꯒꯦꯠ ꯌꯧꯁꯤꯟꯖꯔꯦ ꯃꯣꯏꯒꯤꯀꯣ. ꯁꯤꯗ ꯃꯣꯏꯒꯤ ꯒꯦꯠ ꯌꯧꯔꯛꯑꯦ. ꯁꯤꯗ ꯆꯪꯉꯒ ꯁꯤ ꯒꯂꯤꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯑꯣꯖꯥ ꯁꯅꯥꯁꯨ ꯊꯣꯛꯂꯛꯑꯅꯤ ꯑꯩꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ. ꯑꯣꯖꯥ ꯊꯣꯡ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯔꯛꯀꯦꯔꯥ? ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯅꯥ ꯊꯣꯛꯂꯛꯑꯦ. ꯁꯤꯗ ꯁꯤꯒꯤꯁꯤꯗ ꯀꯥꯈꯠꯇꯣꯏꯔꯣ ꯑꯩꯁꯦ? ꯁꯤ ꯃꯊꯛꯇ ꯀꯥꯈꯠꯇꯣꯏꯅꯤ. ꯁꯤꯗ ꯀꯥꯈꯠꯂꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯔꯤꯁꯦ. ꯁꯤꯗ ꯂꯩꯔꯦ. ꯁꯤꯗ ꯔꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯑꯣꯖꯥꯒꯤ ꯀꯥꯁꯤꯅ ꯁꯤꯗ ꯂꯩ. ꯑꯣꯖꯥꯒꯤ ꯀꯥꯁꯤꯅꯦ. ꯑꯩ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦꯀꯣ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯕꯁꯤꯁꯨ ꯈꯤꯇꯪ ꯄꯤꯛꯑꯦ. ꯐꯃꯨꯡꯁꯤꯗ ꯂꯩꯔꯦ. ꯀꯩꯅꯣꯝꯃ ꯂꯩꯔꯤ. ꯀꯩꯅꯣꯝꯃ ꯁꯤ ꯂꯩꯔꯦ. ꯁꯤꯗ ꯇꯨꯝꯃꯤꯅꯤ. ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯔꯨꯝꯁꯦ. ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯄꯣ? ꯍꯧꯖꯤꯛꯁꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ. ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ RK ꯀꯥꯏꯀꯨꯒꯤ ꯇꯤꯝꯅ ꯂꯥꯛꯑꯒꯀꯣ ꯑꯩꯒꯤ ꯑꯋꯥꯅ ꯈꯤꯇꯪꯗꯤ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ. ꯑꯗꯣ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ ꯈꯤꯇꯪꯗꯤ ꯋꯥꯠꯈꯤ. ꯍꯣꯏ, ꯈꯤꯇꯪ ꯄꯦꯜꯍꯧꯖꯗꯦꯕ. ꯈꯤꯇꯪ ꯄꯦꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦ. ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯂꯣꯛꯗꯥꯎꯟ ꯑꯃꯨꯛ ꯂꯣꯏꯁꯜꯂꯨꯔꯦ. ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯂꯣꯛꯗꯥꯎꯟꯗꯨꯅ ꯑꯃꯨꯛ ꯆꯍꯤ 2-3 ꯍꯥꯠꯂꯒ ꯂꯩꯔꯦ. ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯑꯃꯨꯛ ꯂꯥꯛꯁꯟꯕꯅꯦꯕ. ꯑꯗꯣ ꯑꯩꯁꯦ ꯂꯣꯛꯗꯥꯎꯟ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯑꯩ ꯈꯣꯡꯁꯤ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯗꯅ ꯈꯣꯡꯁꯤ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯕꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯤ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯇꯥꯅ ꯇꯛꯏꯉꯩꯗ ꯍꯨꯏꯅ ꯑꯃꯨꯛ ꯆꯤꯛꯑꯦꯗꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯡ ꯉꯥꯛꯄ ꯉꯝꯗꯗꯅ ꯁꯤ ꯑꯥꯔꯝꯁꯤꯃꯛꯇꯗ ꯑꯩ ꯐꯝꯃꯤ ꯁꯣꯐꯥꯁꯦ ꯑꯥꯔꯝꯁꯤꯃꯛꯇꯗ ꯍꯣꯏ ꯁꯤꯗꯩꯗ ꯇꯨꯔꯛꯄꯗ ꯃꯊꯛꯇ ꯐꯠꯇ ꯍꯥꯎꯊꯤ ꯈꯛꯇ ꯇꯨꯔꯛꯄꯗ ꯈꯨꯠꯁꯤ ꯌꯩꯗꯅ ꯁꯤ ꯁꯔꯨꯁꯤ ꯀꯥꯏꯕꯅꯤ. ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ ꯍꯥꯏꯁꯦ ꯆꯍꯤ 2ꯃꯨꯛꯇꯤ ꯍꯦꯚꯤ ꯑꯣꯏꯕ, ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯗꯕ ꯈꯤꯇꯪ ꯃꯨꯞꯃꯦꯟ ꯇꯧꯕꯗ ꯅꯥꯔꯗꯤ ꯇꯣꯛꯊꯣꯛꯄꯤꯌꯨ ꯇꯧꯕꯤꯅꯣꯅ ꯍꯥꯏꯕ. ꯑꯗ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯝꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗꯅ ꯇꯧꯔꯨꯕꯗꯨꯗ ꯁꯣꯏꯗꯅ ꯀꯥꯏꯗꯅ ꯑꯩꯁꯦ 3ꯂꯛ ꯁꯨꯔꯦꯕ. ꯑꯗ ꯍꯧꯖꯤꯛꯇꯤ ꯐꯗꯤ ꯁꯨꯝꯕꯁꯨ ꯉꯝꯗꯦ. ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ, ꯍꯦꯚꯤ ꯑꯃꯇꯪ ꯌꯥꯗꯦ ꯈꯨꯠꯁꯦ ꯁꯣꯛꯑꯕꯅꯤꯅ. ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃꯈꯛ ꯂꯤꯂꯥ ꯌꯥꯎꯅ ꯗꯨꯀꯥꯟ ꯑꯃꯈꯛ ꯐꯝꯃꯝꯃꯦꯕ ꯎꯔꯤꯄꯣꯛ ꯆꯀ꯭ꯔꯤ ꯀꯣꯝꯗ. ꯑꯗꯨꯗ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯅꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯂꯣꯏ ꯁꯨꯅ ꯊꯝꯃꯒꯀꯣ ꯄꯣꯠꯁꯨ ꯑꯗꯨꯝ ꯅꯣꯡꯃꯗ 40-50-50ꯒ ꯁꯤꯠꯂꯒ ꯇꯧꯕꯇꯕꯨ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯏꯟꯚꯦꯁ ꯇꯧꯅꯕ ꯄꯩꯁꯥꯗꯨ ꯂꯩꯇꯕꯗꯒꯤ ꯃꯤꯉꯣꯟꯗ ꯏꯟꯇꯔꯦꯁꯇ ꯄꯨꯔꯒ ꯇꯧꯔꯨꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯒꯤꯗꯤ ꯃꯐꯝꯗꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯜꯂꯦꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯟꯗꯕ ꯐꯠꯇꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗꯗꯤ. ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯝꯃꯤꯅ ꯈꯪꯉꯦꯕ. ꯍꯧꯖꯤꯛ ꯃꯐꯝꯗꯨ ꯃꯃꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯤꯕ ꯐꯪꯗ꯭ꯔꯒ ꯄꯣꯠꯂꯣꯏꯕ ꯄꯪꯒꯣꯡꯒꯗꯣ ꯍꯧꯋꯦꯕ. ꯑꯗꯨꯒ ꯂꯥꯏꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒ ꯅꯤꯡꯊꯧ, ꯍꯥꯏꯗꯤ ꯅꯥꯒ ꯅꯤꯡꯊꯧꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯇꯥꯏ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯃꯗꯩꯗ ꯄꯣꯠ ꯁꯤꯜꯂꯝꯕꯗꯒꯤ ꯖꯔ ꯄꯨꯊꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯌꯥꯏꯔꯤꯄꯣꯛ ꯀꯦꯀꯨꯒꯤ ꯍꯦꯛ ꯕꯖꯥꯔꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯡꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯂꯩꯔꯝꯃꯦꯕ. ꯑꯗꯒꯤ ꯆꯔꯥꯡꯄꯥꯠ ꯃꯅꯤꯡ ꯂꯩꯀꯥꯏꯗꯁꯨ ꯄ꯭ꯂꯣꯠ ꯂꯩꯔꯝꯃꯦꯕ. ꯑꯗꯒꯤ ꯃꯣꯔꯦ ꯐꯣꯔꯦꯁꯠ ꯒꯦꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯂꯩꯔꯝꯃꯦꯕ. ꯑꯗꯩ ꯂꯧꯁꯨ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯀꯤ ꯀꯥꯔꯣ ꯃꯍꯥꯗꯦꯕ ꯆꯤꯡꯈꯣꯡꯗ. ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ. ꯍꯧꯖꯤꯛꯀꯤ ꯄꯨꯊꯕꯗꯨꯗ ꯂꯣꯏꯅꯃꯛ ꯂꯣꯁ ꯑꯣꯏꯈ꯭ꯔꯦ, ꯂꯣꯏ ꯃꯥꯡꯈ꯭ꯔꯦ. ꯍꯧꯖꯤꯛ ꯑꯩꯒꯤꯅ ꯍꯥꯏꯕ ꯄ꯭ꯔꯣꯄꯔꯇꯤꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ.
Okay, hujik tawrise ojagi dukan ama tawrubadagi family gi haitare ko Hoi. imaga tawminabani ko odisha oh. imaga tawminabasida kenogi plot dukan yumgi hingongi then law sampati loinama mangreba Mangre. dukan sida mangisna karigino harakanda akhoi miodagi paisa sokchalluba Sokchalluba. si singnaba hotnaba interest keka bunno ko pa si myam tawsida Hoi, hoi. puthaki bagi potamo oiduineba Hoi putarabnina mina thaujalabnina ko. Ah. Da amagi du amagi pura singna hona amagi pura singna matang sum yam thoktana adagi aduna property singdo aduna bo konarakta dana imaisa singbo honari ne aduga singbo honai dan jadu de laibok thini imaju bi stroke te lei dare aduduga TV mathaka thiba duni amuk sumu aise kamai to gibu accident oisalak pato 2017 dane sidi kuidri ba 2017 de accident oisalak pato adagi di makhoi ga mina thomjen birk pani gari da khutsi budi natte ai uji haja gare ko ai tanda khongang hongta dana tawuni haido ado accident du da gari de laing biram ga isa du chai hen gra matung da haurak pani na moi da kaim haru su ngam dre imung su yang wa ba imung dong tawe ba ko adagi di aise lockdown manung du da di thani pani in hawatani sida itanda naraga lei basi ka tumaga leise ka tumaga leise hadi khut mai huji ai huji kanu da hujadu ujage ba ai si luara kanda hadi mai ga ji sum charo po maga ko khut ani ga je bo la ra khong ga je du yang hakchang yang kang bo jing manung tawi sin ati yang kan na ga jani ta na ha da ai khang ngam da na law khong khang wa ga jani aduga degidi mu khaga phagalaga Dr. Rajbehari da yengi yengbudu da test tawro yengbudu da karino di khangda adu sum karino nangje karino khangdri minina adum khangdri bawo test tawbum thokpani mon haidu su sumba aidi pasa thoktrabanina upai letrabanina diti yum lepre dum yengde aini yumda ai kama sa si de exercise khaga tawro ga weight henkatana ba weight henkala de ingonda problem lebanina sum honaraga tawi degidi haujikti hantaki lan si du upai le man dadana aina kanu tawi ba dukan yauge ga hairu ba ina mingonda dukan yauge ga hairu ba sita nang sanaroi degi nang bu sense mi kamai uidoino ade nang na akhoi gi biengi helper orati mingi tu sanna sinarani gan loi hai ba ko ano yu ban dukan am tu hairu re phi yom ba dukan am tu hairu re adegi di akhoi gi jengja yom ba gusari dukan am tu hairu re beng da ju hairu re adegi di iban kanu da bo aidi security bo kain tok da bani na sum lep le dong ni na hangure ba aidi nongmai ko mo koi ni issue to buining da na adei da security sin mo hai ji nongmai du isana le jaga da ni adei parmi su isana ta na jaga da ni na hai ba ko adu di lupa la mu kaya mu chang da ge du imang du lupa la mu oi la tu pa ra ti ai wa ba khar phan ne ba adei da upai le da ba ti gi to e adei da hauji ti aina sense me ba chana roi hai je laibak thiba koi artist wo ru ba gi laibak thiba hai tare ado matamam da ai class 3 taming ai da masiziro ta ai sensement oirame ba ado degi lila yaure ine ba lila yaur mo tung du sensement dum oirame ba isi ado hujiti mina kitang nungsibi ba gi haigadra masakhang gi we dei haigadra tawdena nang yaro ina hai adegi di mu ai se leite du khangdamina sideida pongna baza je head sida leisalabani na manipur ki city sida leisalabani na amala e engonda amala e engonda matam khara laike mateng khara pangbiu adigi swaida lai minari sibong tabok ta ai thabam ta sudabi da sum lairabani na mo khana paisa ga yam pai jala khalaga paisa ga ji puge gan pang hai thai ba aina moida khangna na ba ikai ki wam la la ga isi paisa thokta dana insang le ngam da ai morok me la ga chai ade ngari le ngam da na morok to thawga kala chai ga wai loi sajai ne ba tu makoi understand taw da ba male ai sum khan mata ado ja keno da hojik akhoi gi mayam chu loina wana ri ko manipur pum mani hojik to ge wari se lan si gi bar mo ra ada akhoi artist mayam chu nupi sabi oi gera then akhoi artist mayam le mayam chu wana ri wada am bo yauk de ada ozana hena wari be maram se hans mamang da na bai khopai panbi gre ada mi on da su akhoi gi ai gi viewers akhoi sen tv viewers mayam da su hena khangan janing ba kari gi no ozana ware na haibili se atai mayam su loi wana ri mayam ju hang ba question ni kai to bukino ware na haibili se ada mayam nam ta haibi hoi ai taseng bagi di hoi sume lani na mayam loi wana ri ko ai lukhrabi masani aduga ima lukhrabi na yolapani lukhrabi mayam na kapada ai khangmang am di yeng ma da hoji
ꯌꯦꯡꯕꯗ ꯑꯩ ꯄꯥꯎ ꯑꯝꯇ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯗꯦ ꯀꯩꯒꯤꯅꯣꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯏꯃꯥꯗꯨꯅ ꯑꯩꯒ ꯇꯨꯃꯤꯟꯅ ꯃꯇꯝꯗ ꯃꯆꯥꯕꯨ ꯌꯣꯛꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯃꯤꯅ ꯎꯁꯤꯠꯇꯕꯒꯤꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯂꯣꯡꯅ ꯂꯣꯡꯅ ꯍꯧꯒꯠꯂꯒ ꯀꯞꯈꯤꯕꯗꯣ ꯑꯩ ꯅꯥꯀꯣꯡꯗ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛꯐꯥꯎ ꯇꯥꯔꯤꯕ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯦ ꯈꯟꯕꯐꯥꯎꯗ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯑꯗꯨꯗꯨꯅ ꯋꯥꯅ ꯌꯣꯛꯄꯤꯔꯝꯕꯅꯤ ꯀꯣꯟꯅ ꯈꯜꯂꯒ ꯑꯩ ꯁꯤꯕ ꯉꯝꯗꯦꯕ 시기바 모이디 핫바다 세나 강도 와름마디 야이 시기바 모이디 파이 레홀바 마자싱도 아이도나 남자 사라고 해올고 칼로보다 아이 빠옹 때 뭐뭐 딴에 이행데 아마 뭐 이행데 아이 빠옹 기당 다갈바가 아이 사주 빠옹 마때 기당 기행아 누가 아이 강음다는 못할래 아이 강해봐 아도 아이는 와리세 가이군바 아기 쿠스 콩제네 헤비 야라마바 아데기디 시나트레 칼로 윰다 레이버 오이라마바 아데기디 무 아코이기 아이지 인컴 마자마 바리싱 따라 파드르 파오보다 싱망아 뚝뚝이수 인컴 마자마 레라마바 아도 이따라가디 아이 와람모 와이주 하람모 하이주 하이능디 우파이 레만다다바다기 아이 하이바니 아이나 마루 야오라가 와나 뚱산잠바 पैसा आई प्लान तौजदबदी नतेबा वाना तुंजनजबा पैसा अदो सलाइदा थमुरे मरु हुल्लोइरब मतुंगदा लुपा लाख मरी मखाय हाजे एंगोनदि ह्यूज अमाउंट ओइरेबा वाबा याबा दुकान पैसा पुथबा या पुथदने हिंगोन समान युम कैका लोइ चख्र मतुंगदा याना तुंगा चरको पैसा ने टेक टेक भई लाखरा दुंदांग तुम तकै चसरका होय तुंजन जरको पैसा अदैदा इसाजे लायेंग दंगै अइना आइसे पैसा जने इसाजे लायेंग थोखरगदा मीगी मरुतु हुनबा ngamdragadi heng wa thoknarakani adu marupsi huloi gragadi pasado aigi oiduni ko khalaga salaida thamubudu pasado su namjangi ba adagidi ai sejang na marup yaujai adu su marutu hunba ngamdradi na khalaga hunnabai pasabu yauna thamjabane ba adu su pasado khara piramaga dum hat khre ai hanta waman gidana pasado kano tawi karai tare ai kano da पैसादो खितदी इंखत पिरो आइसे आई रेंदा लेबनी नोइना लान मनुंग उजरसु नेमदे लेबनी नोइ वाबो फरमगनी खितंगदि फरमगनी लान मनुंग उरसु एंगोंदगिदि फिबम आई हक्सांगजु नुंगाइते थबक सुबुसु ngamde हेबी एकता ngamde आई अदुदुना हाइजरुरे अदुसु हुजि लानिना उपाय लेतेन हाइरे आई कन्न थौगदौसु ngamदरे आइजु वाबनिना करी हाइना फोंदोगदबनो आइनो वाइ हाइरिसे औजे आई हाइरिसिनेबा युम लेरमबा और इनकम मचाम लेरमबा नत्रगना आई खोंग खुसे यारमबा अदु तादि आई कनोदगी वारमोयबा आइसे अदसे आई लेरिसु रेननेबा अदुदना मिगी भारादु थीबा ngamदबनिना कयुम कांदा युमबुदु उदनबा इ लोटलेबा होय मखोइना पैसाबुदि थौरक्ते सिचुएशन जिना अदगिदि कनोदा यामुं होय यामुं मुनिंद्रो कवि युमबुसे अदगिदि इतैमसिदु सुनंदा कवि होय मोय मचिमनाउ मंगागी न दुसु मखोय अनिना दायित्व पुइबा मखोयगी मचासिंग नाउचा अदगि लुसिंगबी अदगिदि अबेगाना लोय फाइबको एंगोंदा दासना याम लु तौबीबको अदु सही अनि फारकदोरबनि अदुनदि काइबम थोक्तराने मरु हैति मोयगी रेन थीदबसे अदुदुगी आई यामुंदु उनबा ngamdadana लोलेबा दु मोइनदि काइम हाइदेबो सिचुएशन जिना अदु मयामनादि लान मनुंगसिदा नंगना थनना वारी कयिनो अखोइदि वादबराना हारकनेबा अदु लानसिमक लेरमद्रगदि काइम हाइरोइबा आई सिगेरा नागेरा चानिंगाइ लेगेरा लेरोरा रेन थीगेरा थीरोइरा मरमदि लानसिमक लेरमद्रगदि आई खोइ ओजा आई ओजा कौजे हाना बो लेप्तिंग मांगदि खंगने ओजा सुसिंद्रो मंगोंदा पोपीगी मतंगदा स्ट्रीट प्ले सानजगेन आई हायरगा अदि माना यारेदना प्ले सि पीरगे स्ट्रीट प्ले सि तांग मरिदि लीला तम हौरसेन हाइनरा लेबनेबा अदगिदि मु मयामसिना लीला चनरप तारगा लॉकडाउन लीला चलुद्रे मयामसिना लीला चनरप तारगति आई लीला मग यावदरगसु हायरदोसु कुमेबा कगिनोदि लीला जी होय याम कन चेनथोक सिनि तोरगदि हेवी ओइरे अदुसु अदु लीला जी हेवी मक्ति नतेबा खोंजेन सिजनबय वानी इनर्जी यावदबा मतंगदि यावरेको अदुसु तांगनिदगी मखोगी नुपि साबि मा एक्सीडेंट थोएदना आई कनो सनालेबाक्ता हायर कुमेबा अदु लीला दु नोमगी सो अन्यु मनु परेंग लैबा तांगनि लीला प्ले अनि कुमुरे आइन खलेबा सी परेंग लीला लेरि म्याम जी कुमुदे पैसा खरा फंगनी स्टे प्ले जिगा चलुदे आई साजे सिकप तोथोगा अदगी आई कैनोमा बिजनेस मचा मा तौरगा
ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯂꯤꯂꯥ ꯃꯊꯪ ꯌꯥꯎꯊꯕ ꯌꯥꯔꯦ ꯀꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯨꯕꯅꯦꯕ ꯑꯗꯨ ꯇꯥꯡ 3ꯒꯤ ꯂꯤꯂꯥꯁꯤ ꯈꯨꯔꯤ ꯐꯥꯕꯗ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯂꯤꯂꯥꯁꯤ ꯆꯠꯀꯦꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯉꯥꯏꯅꯉꯩ ꯇꯥꯟꯖꯥꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯃꯥꯡꯍꯟꯕꯤꯔꯦꯅ ꯑꯞꯂꯣꯗ ꯇꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯗ꯭राꯏꯚꯔ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯅꯈꯥꯡꯅ ꯊꯥꯡꯕꯥꯡ ꯌꯥꯜꯂꯦ ꯊꯥꯡ ꯆꯪꯕꯗꯨꯝ ꯎꯠꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯂꯤꯂꯥꯗꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯦ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯛꯏꯁꯤꯅꯦꯕ ꯑꯗꯨꯃꯛ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦꯗꯨ ꯆꯠꯂꯕ ꯑꯗꯩ ꯃꯣꯏ ꯂꯤꯂꯥꯗꯨ ꯍꯩꯔ ꯀꯨꯝꯃꯝꯃꯕ ꯍꯥꯏꯗꯤ ꯂꯤꯂꯥꯗꯨ ꯄꯔꯦꯡ ꯂꯩꯕꯅꯤꯅ ꯅꯨꯃꯤꯠ 10ꯅꯤ 10ꯅꯤ ꯀꯨꯝꯕꯗ ꯑꯗꯨꯝ ꯄꯩꯁꯥ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯟꯗꯣꯏꯅꯦꯕ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦꯗꯨ ꯆꯠꯂꯁꯨ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯑꯃꯅ ꯗꯦꯡꯒꯤꯒꯤꯅꯤ ꯑꯗꯨ ꯆꯠꯂꯝꯃꯗꯤ ꯑꯩ ꯄꯩꯁꯥ ꯈꯔ ꯐꯪꯅꯦꯕ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯖꯗꯕꯗꯤ ꯅꯠꯇꯦ ꯇꯧꯔꯤꯅꯦꯕ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯂꯛ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤꯅꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯧꯖꯤꯛꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯅꯪꯒꯤ ꯁꯪꯒ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯅꯪꯗꯤ ꯑꯥꯔꯇꯤꯁꯅꯤ ꯁꯦꯂꯤꯕ꯭रिꯇꯤꯅꯤ ꯑꯗꯨ ꯅꯪ ꯁꯪꯒ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯦ ꯃꯤꯟꯁ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯩꯒꯤ ꯁꯪꯒꯗꯨ ꯂꯩꯔꯝꯃꯗꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯅꯪ ꯋꯥꯔꯦ ꯁꯤꯁꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯏꯟꯚꯦꯁ ꯇꯧꯅꯕ ꯃꯇꯝ ꯈꯔ 10,000 10 ꯁꯤꯖꯤꯟꯅꯔꯣ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯖꯜꯂꯣ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯖꯜꯂꯣ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯔꯨꯔꯣ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯔꯨꯔꯣ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯔꯨꯔꯣ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯍꯧꯗꯣꯛꯈꯤꯕ ꯌꯥꯏꯑꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯃꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯅꯪꯒꯤ ꯁꯪꯒ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯧꯔꯁꯤ ꯑꯗꯨꯗ ꯑꯗꯨ ꯇꯧꯔꯒ ꯅꯪꯒꯤ ꯑꯗꯨ ꯃꯇꯦꯡ ꯂꯧꯔꯒ ꯑꯗꯨ ꯃꯇꯦꯡ ꯄꯥꯍꯥꯋꯥꯏ ꯑꯩ ꯀꯣꯛ ꯉꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯀꯨꯏꯅ ꯁꯨꯃꯥꯡꯂ ꯁꯥꯡꯅ ꯇꯥꯔꯛꯄꯅꯤꯅ ꯃꯤ ꯃꯌꯥꯝꯁꯨ ꯄꯨꯊꯣꯛꯄꯤꯔꯝꯒꯅꯤꯀꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯣꯖꯥꯅꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯗꯩ ꯌꯥꯝꯅ ꯅꯨꯡꯁꯤꯟ ꯇꯧꯕꯤꯔꯛꯄ ꯅꯍꯥꯟꯋꯥꯏ ꯀꯔꯤꯝꯇ ꯁꯦꯜ ꯅꯨꯡꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯗꯧꯔꯤꯒꯦ ꯍꯪꯕꯕꯨ ꯀꯅꯥꯝ ꯌꯥꯎꯗ ꯅꯍꯥꯟ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯀꯩꯀꯨꯕꯨꯗꯤ ꯂꯥꯛꯄꯤ ꯅꯍꯥꯟ ꯑꯗꯣ ꯑꯇꯩꯗꯤ ꯀꯅꯥꯝ ꯍꯪꯕꯤꯔꯛꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯀꯅꯥꯝꯕꯨ ꯍꯧꯖꯤꯛꯐꯥꯎꯁꯤꯗ ꯍꯣꯏ ꯀꯅꯥꯝꯕꯨ ꯍꯪꯉꯛꯇꯦ ꯑꯩꯒꯤ ꯀꯥꯗ ꯆꯍꯤ 10 ꯂꯩꯔꯝꯕ ꯄꯤꯁꯃꯦꯀꯔꯅ ꯂꯤꯂꯥ ꯌꯥꯎꯖꯦꯅ ꯍꯥꯏꯕꯗ ꯁꯅꯥ ꯂꯩꯕꯥꯛꯅ ꯂꯤꯂꯥ ꯌꯥꯎꯖꯦꯅ ꯍꯥꯏꯕꯗ ꯃꯥꯇꯪ ꯄꯨꯊꯣꯛꯑꯗꯤꯅ ꯑꯩꯅ ꯈꯜꯂꯒꯅꯦ ꯀꯩꯅꯣ ꯇꯧꯈꯤꯕ ꯌꯥꯍꯧꯗꯕ ꯃꯥ ꯄꯨꯊꯣꯛꯄ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯥꯡꯖꯩꯅꯦꯕ ꯑꯩꯒꯤ ꯃꯤꯡꯆꯠꯂꯣꯝꯗꯁꯨ ꯈꯔ ꯍꯟꯊꯔꯛꯏꯅꯤ ꯍꯥꯏꯗꯤ ꯑꯅꯧꯕꯁꯤꯡꯒ ꯄꯥꯔꯛꯄ ꯍꯥꯏꯁꯦ ꯑꯅꯧꯕ ꯃꯌꯥꯝ ꯁꯦꯝꯒꯠꯂꯝꯃꯤꯅ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯄꯩꯁꯥ ꯐꯪꯕꯗꯁꯨ ꯋꯥꯠꯂꯛꯏꯅꯤ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯩꯁꯦ ꯋꯥꯔꯀꯥꯟꯁꯤꯗ ꯐꯣꯟꯐꯧ ꯇꯧꯔ ꯍꯪꯉꯛꯇꯦ ꯍꯣꯏ ꯃꯁꯤꯗꯩꯗ ꯑꯥꯎ ꯃꯁꯤꯗꯩꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃꯈꯛꯇꯤ ꯅꯨꯄꯤ ꯁꯥꯕꯤꯅꯦ ꯀꯩꯅꯣꯗꯒꯤ ꯂꯝꯁꯥꯡꯗꯒꯤ ꯃꯥ ꯄꯥꯔꯂꯔ ꯇꯧꯋꯦ ꯃꯥꯂꯦꯝꯑꯅ ꯃꯥꯗꯤ ꯂꯥꯛꯑꯝꯃꯦ ꯑꯩꯉꯣꯟꯗ ꯆꯦꯡꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯄꯣꯔꯛꯑꯝꯃꯦ ꯑꯗꯨꯗ ꯆꯦꯡ ꯑꯁꯤ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥ ꯑꯣꯏꯅꯁꯨ ꯃꯇꯦꯡ ꯈꯔꯒ ꯇꯧꯔꯝꯃꯦ ꯑꯩꯅꯅꯦ ꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯩ ꯅꯉꯣꯟꯗ ꯃꯥꯡꯒꯣꯟ ꯕ꯭ꯂꯦꯁ ꯇꯧꯖꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯏꯅꯥꯎꯗꯨ ꯑꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣ ꯇ꯭ꯔꯥꯟꯁ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯥꯕꯤ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯔ ꯇꯧꯕꯅ ꯇꯧꯕ ꯃꯦꯀꯞ ꯀ꯭ꯂꯥꯁ ꯇꯧꯕꯅ ꯇꯧꯕ ꯄꯣꯠꯂꯣꯏ ꯇꯧꯕꯅ ꯇꯧꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯅ ꯃꯣꯏꯅꯕꯨ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯣ ꯑꯣꯖꯥꯅ ꯋꯥꯔꯤꯁꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯌꯥꯎꯍꯧꯗ꯭ꯔꯤꯁꯤꯅ ꯀꯩꯗꯧꯕꯒꯤꯅꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯁꯝꯂꯞꯄ ꯍꯥꯏꯐꯦꯠꯇꯪ ꯑꯩꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯍꯥꯟꯅ ꯂꯤꯂꯥ ꯆꯠꯂꯤꯉꯩ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞꯀ ꯆꯠꯂꯤꯉꯩꯗ ꯂꯤꯂꯥ ꯊꯦꯡꯉꯦꯅ ꯉꯥꯏꯅꯔꯝꯃꯒ ꯁꯥꯎꯅꯕꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯦꯀꯞꯁꯦ ꯑꯗꯨꯝ ꯆꯠꯂꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯅꯥꯔꯨꯕꯒꯤ ꯃꯇꯨꯡꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯀꯞꯃꯦꯟ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯄꯥꯔꯂꯔ ꯍꯥꯡꯉꯒ ꯃꯣꯏꯒꯤ ꯈꯨꯐꯥ ꯃꯌꯥꯝ ꯂꯩꯖꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯃꯤꯅꯗꯤ ꯃꯣꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯄꯥꯔꯂꯔ ꯑꯃ ꯍꯥꯡ ꯌꯥꯗ꯭ꯔꯥ ꯍꯥꯏ ꯑꯩ ꯄꯥꯔꯂꯔ ꯍꯥꯡꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯃꯦꯇꯔꯤꯌꯦꯜꯗꯨ ꯂꯩꯕꯗ ꯑꯗꯒꯤ ꯔꯦꯛ ꯈꯛ ꯆꯟꯕꯗ ꯗꯤꯄꯣꯖꯤꯠ ꯈꯛ ꯄꯤꯕꯗ ꯂꯨꯄꯥ ꯂꯥꯛ 20-30 ꯑꯃ ꯄꯥꯏꯗ ꯌꯥꯗꯦ ꯑꯗꯨꯗꯤ ꯂꯥꯛ 20-30ꯗꯨ ꯄꯥꯏꯔꯗꯤ ꯂꯥꯛ 30ꯗꯨ 10 ꯈꯛ ꯄꯥꯏꯕꯗ ꯑꯩ ꯍꯦꯛꯇ ꯅꯨꯡꯉꯥꯏꯔꯦ ꯗꯨꯀꯥꯟ ꯍꯥꯡꯉꯨꯗ꯭ꯔꯁꯨ ꯄꯣꯁ ꯑꯣꯐꯤꯁ ꯆꯠꯂꯒ 1%ꯗ ꯒꯃꯦꯟꯒꯤꯅꯤ ꯀꯥꯏꯗꯧꯁꯨ ꯂꯩꯇꯦ ꯑꯁꯤ ꯁꯟꯗꯣꯛꯄꯗ ꯑꯗꯨꯝ 10,000 ꯂꯥꯛꯑꯦ ꯏꯊꯟꯗꯅꯤ ꯍꯤꯡꯉꯤꯁꯦ ꯑꯗꯨ ꯄꯩꯁꯥ ꯂꯩꯇꯕꯩꯅꯦꯕ ꯑꯗꯒꯤ ꯑꯩ ꯗꯨꯀꯥꯟ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯂꯩꯇꯦ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯂꯦꯖꯤ ꯑꯣꯏꯅ ꯂꯧꯔꯝꯒꯅꯦꯕ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯂꯦꯖꯤ ꯑꯩ ꯁꯨꯅꯤꯡꯗꯕ ꯂꯩꯇꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯐꯨꯗꯤꯠ ꯈꯞꯄ ꯆꯠꯂꯛꯑꯦꯕ ꯐꯨꯗꯤꯠ ꯈꯞꯄꯒꯤ ꯃꯤꯅꯤꯡꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯅꯥꯝ ꯈꯪꯅꯔꯝꯃꯣꯏꯕ ꯀꯩꯒꯤꯅꯣꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯃꯤꯅ ꯂꯧ ꯈꯩꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯍꯥꯏꯔꯨ ꯑꯩꯈꯣꯏꯒꯤ
ꯇꯥꯍꯧꯕꯗꯣ ꯑꯗꯨꯗꯣ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯑꯗꯩꯗ ꯌꯥꯡꯀꯣꯛ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐꯧ ꯅꯨꯡ ꯃꯔꯨ ꯆꯪꯕꯗꯣ ꯑꯗꯨ ꯌꯥꯡꯀꯣꯛꯇꯨꯅ ꯈꯥꯞꯇꯣꯛꯑꯒ ꯄꯣꯔꯛꯄꯗꯣ ꯑꯗꯨ ꯐꯨꯗꯤꯠ ꯀꯞꯄ ꯀꯧꯋꯦꯕꯀꯣ ꯁꯤ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯐꯨꯗꯤꯠ ꯀꯞꯄ ꯁꯤ ꯀꯧꯋꯦꯅ ꯑꯗꯣ ꯑꯗꯨꯐꯥꯎ ꯆꯠꯂꯛꯑꯦꯕ ꯑꯩꯁꯦ ꯑꯗꯣ ꯀꯩꯅꯣ ꯅꯠꯇꯦ ꯁꯨꯅꯤꯡꯗꯕꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯁꯨꯕꯗ ꯑꯩ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯤ ꯑꯗꯣ ꯇꯧꯕꯗꯗꯤ ꯑꯩꯁꯦ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯗꯨꯀꯥꯟ ꯐꯝꯕꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯨꯔꯦ ꯑꯩꯅꯗꯤ ꯄꯥꯔꯂꯔ ꯍꯥꯡꯅꯤꯡꯉꯥꯏ ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯦꯀꯞꯀꯤ ꯃꯆꯥꯛ ꯂꯩꯔꯦ ꯈꯜꯂꯣ ꯃꯦꯀꯞ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯂꯣꯏ ꯇꯥꯡꯉꯦ ꯑꯗꯨꯅꯅꯤ ꯃꯦꯀꯞꯀꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯏꯁꯦ ꯃꯦꯀꯞꯁꯦ ꯄꯨꯔꯥ ꯁꯦꯠꯇꯨꯃ ꯂꯩꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩ ꯂꯨꯄꯥ ꯂꯥꯛꯀꯤ ꯃꯊꯛꯇ ꯄꯥꯏꯕ ꯗꯔꯀꯥꯔ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯂꯥꯛꯇꯨ ꯄꯥꯏꯔꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯂꯥꯛꯇꯨ ꯄꯥꯏꯔꯗꯤ ꯑꯩ ꯋꯥꯔꯣꯏꯅ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯁꯨ ꯆꯪꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤꯗ ꯑꯩꯒꯤ ꯅꯧꯅ ꯑꯩ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯍꯥꯟꯅ ꯐꯝꯃꯨꯔꯒ ꯂꯩꯈ꯭ꯔꯕ ꯈꯨꯐꯥ ꯂꯩꯈ꯭ꯔꯕ ꯃꯈꯣꯏꯗꯤ ꯐꯕ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯅꯧꯅ ꯑꯃꯨꯛ ꯍꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯀ ꯇꯧꯗꯅ ꯑꯗꯩ ꯃꯤ ꯈꯪꯅꯅꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯧꯔꯦ ꯀꯥꯏꯅ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨꯗꯒꯤꯗꯤ ꯃꯦꯀꯞ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯐꯣꯇꯣꯁꯨꯠꯀ ꯇꯧꯅꯗꯣꯏꯅꯦ ꯇꯧꯅꯗꯣꯏꯅꯤ ꯃꯤ ꯂꯥꯛꯅꯕ ꯅꯠꯇ꯭ꯔꯥ ꯃꯤ ꯂꯥꯛꯅꯕ ꯑꯦꯗꯚꯔꯇꯥꯏꯁ ꯊꯥꯗꯗꯣꯏꯅꯤ ꯑꯦꯗꯚꯔꯇꯥꯏꯁ ꯍꯥꯏꯁꯦ ꯄꯩꯁꯥꯅꯤ ꯑꯗꯨ ꯂꯩꯇꯕ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡ ꯀꯥꯀꯨꯅ ꯃꯤꯟꯁ ꯅꯍꯥꯟ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯎꯖꯗꯅ ꯂꯥꯛꯆꯔꯤꯅꯦ ꯑꯩꯈꯣꯏ ꯌꯥꯃꯨꯡ ꯀꯥꯀꯨꯗꯤ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗ ꯃꯥ ꯌꯥꯝꯅ ꯀꯜꯂꯤ ꯑꯥꯔꯇꯤꯁ ꯍꯥꯏꯁꯦ ꯃꯤꯌꯥꯝꯅꯗꯤ ꯈꯪꯉꯝꯃꯣꯏ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯄꯨꯛꯆꯦꯜꯁꯨ ꯑꯗꯨꯝ ꯇꯤꯡꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯐꯤꯠꯇꯤ ꯐꯪꯗꯦꯕ ꯑꯗꯨꯅ ꯅꯥꯔꯛ ꯌꯦꯛꯂꯀꯥꯟꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯌꯥꯝꯅ ꯋꯥꯔ ꯁꯤꯕꯀꯣ ꯍꯣꯏ ꯒꯃꯦꯟꯒꯤ ꯖꯣꯕ ꯄꯥꯏꯈꯤꯕ ꯀꯥꯡꯕꯨꯗꯤ ꯐꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯖꯣꯕ ꯄꯥꯏꯅ ꯋꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯔꯣꯜ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯋꯥꯔꯤꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯋꯥꯔ ꯍꯤꯡꯉꯤ ꯁꯤꯗꯩꯗ ꯃꯥꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯈꯠꯂꯛꯄꯁꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯖꯒꯅꯤ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯀꯅꯥꯗ ꯋꯥꯀꯠꯇꯣꯏꯅꯣ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯃꯤ ꯀꯅꯥꯝ ꯂꯩꯇꯦ ꯋꯥꯀꯠꯐꯝ ꯑꯗꯣ ꯑꯩꯒꯤ ꯃꯤꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅꯦꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯗ ꯑꯩ ꯋꯥꯀꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯅ ꯄꯤꯔꯤꯗꯣ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨꯅ ꯑꯩꯅ ꯃꯥꯡꯒꯣꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯂꯩꯌꯦꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯕꯣꯔꯗꯔꯗ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯋꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯆꯤꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯥꯒꯠꯅꯤꯡꯉꯥꯏꯒꯤ ꯃꯣꯏꯒꯤ ꯑꯦꯛꯁꯟꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤꯗꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯥꯏꯗꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏ ꯌꯥꯎꯗ ꯌꯥꯗꯦ ꯃꯈꯣꯏ ꯌꯥꯎꯔꯤ ꯆꯣꯡꯊꯣꯛꯑꯒ ꯇꯧꯕꯤꯔꯤ ꯑꯩꯗꯤ ꯂꯥꯟꯅꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯅꯤꯡꯉꯤ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩ ꯃꯣꯔꯦꯂꯤ ꯑꯩ ꯌꯥꯎꯖꯔꯤꯀꯣ ꯑꯩ ꯐꯤꯖꯤꯀꯦꯜꯗꯤ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯈꯨꯠꯁꯨ ꯌꯦꯠꯇꯅꯤ ꯈꯣꯡꯁꯨ ꯌꯦꯠꯇꯅꯤ ꯄꯩꯁꯥ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯁꯨ ꯑꯩ ꯄꯩꯁꯥ ꯄꯥꯏꯖꯗꯦ ꯑꯩ ꯍꯧꯖꯤꯛ ꯄꯨꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯗꯣ ꯂꯥꯟꯁꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯥꯟꯗꯕꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯃꯨꯜꯂꯕꯅꯤ ꯃꯈꯣꯡꯗ ꯄꯥꯏꯔ ꯅꯤꯛꯊꯕꯗ ꯀꯦꯟꯗꯧꯗ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯉꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯈꯣꯡꯗ ꯄꯥꯏꯔ ꯅꯤꯛꯄꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯊꯦꯡꯃꯜꯂꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯀꯔꯤꯝꯇ ꯉꯝꯖꯗ꯭ꯔꯦꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯧꯖꯤꯛ ꯂꯥꯟꯁꯤꯗ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯕꯔꯥꯖ ꯚꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯃꯥꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯠꯊꯣꯛꯑꯒ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯀꯜꯂꯝꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯎꯁꯤꯜ ꯑꯃ ꯁꯤꯜꯂꯒ ꯍꯦꯡ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯂꯒ ꯃꯤ ꯃꯇꯝ ꯎꯁꯤꯜꯂꯒ ꯀꯣꯛꯄꯤꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯕ ꯍꯦ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤꯗꯨꯗꯤ ꯀꯅꯥꯅ ꯁꯥꯟꯅꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯦ ꯇꯨ ꯖꯦꯠ ꯑꯉꯥꯡꯐꯥꯎ ꯈꯪꯉ ꯄꯣꯠꯅꯤ ꯃꯈꯣꯏꯅ ꯀꯩꯒꯨꯝꯕ ꯊꯥꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯕ ꯑꯗꯨꯒꯤ ꯎꯁꯤꯟꯗꯣ ꯃꯌꯥꯝꯗꯒꯤ ꯑꯩ ꯅꯤꯖꯔꯤ ꯑꯩ ꯑꯣꯏꯖꯒꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯆꯥꯕ ꯈꯣꯠꯄ ꯂꯩꯕꯁꯤꯅ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯆꯥꯕ ꯈꯣꯠꯄꯒꯤꯁꯦ ꯁꯤꯗꯤ ꯍꯛꯆꯥꯡꯁꯨ ꯁꯣꯛꯏꯕꯅꯤꯅ ꯅꯥꯔꯤꯕꯅꯤ나 ꯆꯥꯗꯕꯁꯨ ꯌꯥꯗꯦ ꯍꯤꯗꯥꯛꯁꯨ ꯆꯥꯕꯁꯨ ꯃꯊꯧ ꯇꯥꯔꯝꯒꯅꯤ ꯑꯇꯩ ꯀꯩꯀꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯆꯥꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ
ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯪꯉꯤꯈꯩ ꯑꯐꯪ ꯆꯥꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃ ꯆꯥꯁꯜꯂꯨꯔꯦ ꯑꯩꯗꯤ ꯆꯥꯕꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯩꯁꯦ ꯑꯩꯅ ꯆꯥꯕꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯋꯦꯠ ꯍꯦꯟꯒꯠꯂꯛꯇꯅꯕ ꯍꯥꯏꯗꯤ ꯋꯦꯠ ꯍꯦꯟꯒꯠꯂꯒ ꯑꯩ ꯈꯣꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯔꯤꯁꯦ ꯆꯥꯕ ꯈꯛꯇꯅꯤ aduga tumba problem leire tumba yam yagante adegidi brain sima deep thinking ni adum always ai depression ni kanna aduga daily gi ai tension free tablet adum charaga leiri ni huji huji sudum loinari adum wat pa yate sima adegidi kare tare yamna chaba yam kai haitare chaba yadaba mayam leire adegi isa je anaba je khung khutta natana khoigi hoi uri line sima adum 24 hour adum yun pass tawninga adum leiraba sima huji wari sanai ju adum tawi smaina adegi di guli myam da salak pudunar khangde ai se huji se yam sagal leba pukse si se sakhau gumba sui bara na da kari doino ai khangdre sima yengudramni na ko aduduga pairan ju adum tawi isa je irai laiba leina do ye phajana yembi haudrabani na ko husti loi ma ai hakjang sida na da ba yaudre aduduga chabagi de ji haido pakak ta kaksale alu henjana charu re problem te leibi adegi di hawai mangan gumba kangta gumba musuri gumba si chasaru chadui de aduna traba phang ba adu charu baisu he isada nungai raktaba adegi di isana pi makta phange koi kubi gumba pan gumba adegi di hawai jar gumba khangdi charo ga ko moina aingonda problem leiri myam ji bo ba hojikti aina ai khalleba karino nangbu afang phang cha do matam ji nang loi nang na sa ji ka isi kamai to janu ithandaga adu khangdi karam kanda nungai khiba gi hoji wari no ai kya lam ta thi ado zamana chumberland badi khangden hawai sum mina haina jabada tagi ba haitare ko oza se khabar da yaugi na hainai akhoi gi keno da thauri ma leire dum thamme na haibagi adumaina tai keno to bugi society phuki keno to gi khotki kana hadugum bagi hape chu hape tagi chumberland badi khangde za adu matang da petang haibi bani ado aidi adugum bagi tang da ko hoi tasingbagi di aise pangdaba haibaduni mathawna laiba mi utadi nahana sigrani khoigi malem lumnaba hingiba aduni aise kanagumna khoigi hujiki paudu paruraga oiramasu yai thauri si leire gana harakusu yawebako adu keno se khabar gumadu pauraga lambi jatba thauri si leire da harakpa yawebako adusu swaidaga laiba minani adu makhoi na khangde ba ai miyam da kadobe ai chit tawdoino ba aseng bane ba thauri leibi daga thamni je kari gino jan thauri je sum upai laisalakta ba hangbam lairakta ba adegi ama tawrure oirakta ba ama tawrure oirakta ba adegi da ain si haibdo ai pangda ba haibdo ne ba pangda ba ni nang saidi min hairinge het hoi mi gi da na hoi isa gi he yauraga namta haiba ngamda ba pangda ba do adu mayam mang da kapoy ge na ngasi bo interview to ba am ta kapta ba ne do ngasai sum kap khre hojik sum kap to re ai kapoy ge mayam nang pi ga ni kapoy ge hojik mayam wanari ba ni ai na wa ba su yeng ning wa I khangi ado ta sembai di chit tawra tawjaba na ti ai leiraga ti thamme ba adubu aina angang ori ngai da imana long na hawalaga Sing kamaina yok to no har kap khibado nisang aga amu puthokani amu thamjangani thauri se amu puthokani amu thamjangani ai usage tham kamai to gibu kai weda wakhandi ado ga sum utpe ba no za keno ti to di ya de ko khoi gi sida siba ya de ko ta mayam de so khoi gi habar da kai da hamna gi to zan thauri thamme ati yeng se myam kaino da kare hatare sanana yan ma thauri bu cham cham oi ga dra design ya bu thauri ne isi sileraga keno taw ne ba na sileraga thami ai thauri ji yenga ga ne ima do amu se hin sang ba
ꯑꯗꯣ ꯑꯣꯖꯥ ꯊꯧꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯄꯣꯖꯤꯇꯤভ ꯊꯤꯡꯀꯤꯡ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯁꯤꯅꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯄ ꯌꯥꯗꯦ ꯑꯣꯖꯥ ꯍꯣꯏ ꯀꯩꯅꯣꯅꯦ ꯃꯅꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯥꯡꯕ ꯃꯅꯤꯅꯦ ꯑꯣꯖꯥ ꯍꯣꯏꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯣꯇꯤꯚꯦꯁꯟ ꯂꯩꯅꯕ ꯊꯝꯕꯤꯕꯗꯤ ꯌꯥꯏ ꯄꯣꯖꯤꯇꯤভ ꯀꯩꯅꯣ ꯊꯤꯡꯀꯤꯡꯗꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯦꯁꯤভ ꯑꯣꯏꯕ ꯁ꯭ꯇꯦꯞꯇꯤ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯋꯥꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯥꯏꯒꯤ ꯃꯅꯤꯡ ꯈꯪꯍꯟ ꯍꯟꯕꯗꯣ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯑꯗꯨꯅ ꯑꯣꯖꯥꯁꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯀꯩꯝ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯁꯤꯗꯤ ꯖꯁ ꯃꯣꯇꯤꯚꯦꯁꯟꯒꯤ ꯑꯣꯏꯅ ꯁꯤ ꯊꯧꯔꯤꯁꯤ ꯊꯝꯕꯤꯔꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯒꯤꯁꯦꯀꯣ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯨ ꯍꯟꯊꯕꯤꯒꯅꯨ ꯊꯝꯖꯤꯟꯕꯤꯈ꯭ꯔꯣ ꯑꯣꯖꯥ ꯊꯧꯔꯤꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯊꯧꯔꯤ ꯊꯝꯃꯒ ꯂꯩ ꯈꯣꯠꯂꯦꯅ ꯑꯗꯣ ꯁꯤꯅ ꯖꯁ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯅꯕ ꯄꯣꯖꯤꯇꯤꯞꯇ ꯂꯩꯅꯕ ꯑꯣꯏꯅ ꯊꯝꯁꯦ ꯑꯣꯖꯥꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯒ ꯇꯧꯕꯗꯨꯗꯤ ꯂꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯣꯖꯥꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯃꯛꯁꯨ ꯐꯦꯟ ꯑꯃꯅꯤꯀꯣ ꯑꯗꯣ ꯌꯥꯝ ꯇꯧꯒꯗꯕ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯀꯩꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯍꯌꯦꯡ ꯂꯥꯟ ꯂꯣꯏꯔꯀꯥꯟꯗ ꯁꯤ ꯎꯠꯇꯣꯔꯤꯕꯁꯦ ꯂꯥꯟꯁꯤꯒꯤ ꯇꯧꯈ꯭ꯔꯤꯕ ꯑꯆꯨꯝ ꯑꯔꯥꯟ ꯎꯠꯇꯣꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯍꯣꯏꯅ ꯎꯠꯄꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯇꯩ ꯃꯤꯆꯝ ꯑꯃꯅ ꯎꯠꯄ ꯌꯥꯄꯣ ꯅꯠꯇꯦ ꯃꯌꯥꯝꯗꯤ ꯁ꯭ꯇꯦꯖꯇ ꯁꯨꯃꯥꯡ ꯂꯥꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯎꯍꯟꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯍꯣꯏ ꯌꯥꯝ ꯃꯃꯜ ꯌꯥꯝꯕ ꯀꯩꯅꯣꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯃꯊꯪ ꯀꯣꯏꯁꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯁꯤꯒꯤ ꯃꯇꯥꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯅꯨꯡꯉꯥꯏꯕꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯀꯃꯥꯏꯅ ꯂꯤꯂꯥ ꯌꯥꯎꯔꯛꯈꯤꯕ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯀꯔꯤ ꯂꯤꯂꯥꯗ ꯑꯦꯋꯥꯔꯗ ꯐꯪꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯅ ꯔꯦꯀꯣꯛꯅꯥꯏꯁ ꯇꯧꯈꯤꯕꯁꯦ ꯀꯔꯝꯕꯗꯅ ꯍꯥꯏꯐꯦꯠꯇꯪ ꯂꯥꯛꯁꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯌꯥꯏꯔꯤꯄꯣꯛ ꯀꯦꯀꯨꯗ ꯄꯣꯛꯄꯅꯦ ꯑꯩꯒꯤ ꯏꯄꯥꯗꯨ ꯀꯦꯀꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯆꯟꯗ꯭ꯔ ꯀꯧꯏ ꯑꯗꯣ ꯃꯁꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯐꯣꯇꯣꯁꯨ ꯎꯗꯦ ꯇꯁꯦꯡꯅ ꯏꯄꯥ ꯃꯁꯛ ꯈꯪꯗꯕꯗꯨꯅꯦ ꯑꯩꯅ ꯑꯣꯏꯔꯤꯁꯦ ꯑꯗꯨꯗꯨꯒ ꯆꯔꯥꯡꯄꯥꯠ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯅ ꯏꯃꯥꯒꯤ ꯃꯄꯥꯝꯅꯤ ꯑꯗꯨꯒ ꯆꯔꯥꯡꯄꯥꯠ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑꯒ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯂꯩꯔꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯇꯥꯃꯣꯒꯅ ꯂꯩꯈ꯭ꯔꯒ ꯏꯕꯣꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯦꯝꯃꯁꯤꯒ ꯑꯩꯈꯣꯏ ꯏꯃꯥ ꯄꯣꯛꯄ ꯏꯕꯣꯛꯁꯤꯅ ꯌꯣꯛꯂꯛꯄꯅꯤ ꯑꯗꯣ ꯑꯉꯥꯡ ꯆꯍꯤ 6-7 ꯑꯗꯥꯏꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯏꯕꯣꯛꯀꯤ ꯍꯣꯇꯦꯜ ꯐꯝꯃꯦ ꯗꯨꯀꯥꯏ ꯏꯕꯣꯛꯀꯤ ꯆꯉꯥꯡꯅ ꯃꯃꯤꯡ ꯆꯠꯂꯦꯕꯀꯣ ꯗꯨꯀꯥꯏ ꯏꯕꯣꯛꯀꯤꯗꯨꯗ ꯑꯩ ꯀꯩꯅꯣ ꯒꯤꯂꯥꯁ ꯆꯥꯝꯃꯒ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯣꯇꯦꯜ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯀꯩꯅꯣꯗ ꯃꯣꯔꯦꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ ꯑꯗꯨꯗꯨꯒ ꯃꯣꯔꯦꯗ ꯃꯇꯝ ꯈꯔ ꯂꯩꯔꯨ ꯃꯇꯨꯡꯗ ꯆꯍꯤ 10ꯃꯨꯛ ꯑꯗꯥꯏꯗꯒꯤ ꯑꯣꯏꯇꯥꯏ ꯑꯩꯁꯦ ꯁꯤꯗ ꯀꯩꯅꯣꯗ ꯃꯁꯤꯖꯨꯔꯠꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯦ ꯋꯥꯏ ꯃꯃꯣ ꯇꯝꯄꯥꯛꯆꯥꯎꯒꯤ ꯗꯨꯀꯥꯟꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯤꯂꯥ ꯄꯥꯔꯇꯤ ꯌꯦꯡꯕ ꯂꯥꯛꯄ ꯁꯨꯝ ꯍꯧꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩ ꯂꯣꯏ ꯍꯥꯏꯖꯈ꯭ꯔꯕꯅꯤ나 ꯁꯤꯒꯤꯗꯤ ꯁꯝꯖꯜꯂꯛꯑꯒꯦꯕ ꯑꯗꯨꯒ ꯂꯤꯂꯥ ꯄꯥꯔꯇꯤꯒ ꯌꯦꯡꯕ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯩꯗ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯂꯤꯂꯥ ꯌꯥꯎꯕꯁꯤ ꯁꯛꯇꯤ ꯃꯥꯜꯂꯒꯁꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯡꯁꯦꯟ ꯌꯦꯡꯗꯕꯩ ꯇꯥꯏꯞꯇ ꯈꯪꯖꯗꯦꯕ ꯑꯩ ꯂꯤꯂꯥ ꯌꯥꯎꯕꯒꯤ ꯊꯣꯏꯗꯣꯛꯅ ꯏꯟꯇꯔꯦꯁꯀꯁꯦ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯔꯒ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯩ ꯃꯥꯟꯖꯔꯤꯗꯨꯗꯤ ꯑꯩ ꯁꯨ ꯎꯗꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯔ ꯇꯧꯕꯗꯣ ꯑꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯨꯅ ꯌꯥꯎꯅꯤꯡꯗꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯗꯤ ꯇꯝꯕꯅꯤꯅ ꯑꯩꯅ ꯄꯥꯝꯃꯤꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯦꯁꯦꯁ ꯃꯤꯠꯀꯨꯝꯕꯗ ꯀꯔꯤꯒꯨꯝꯕꯗ ꯇꯦꯁꯇꯗꯤ ꯂꯩꯗꯅꯀꯣ ꯑꯗꯩꯗꯨꯗ ꯑꯗꯨꯝ ꯏꯁꯩꯒ ꯁꯛꯂꯦ ꯑꯩ ꯐꯥꯁꯀ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯂꯤꯂꯥꯁꯤ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯣꯖꯥ ꯏꯔꯥꯕꯣꯠ ꯑꯅ ꯊꯥꯡꯃꯩꯕꯟꯗꯒꯤ ꯃꯤꯊꯥꯏ ꯁꯥꯕ ꯏꯔꯥꯕꯣꯠ ꯑꯅ ꯈꯪꯅꯔꯝꯃꯦꯕ ꯃꯥꯁꯦ ꯃꯥꯒꯤ ꯂꯤꯂꯥꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯎꯖꯍꯧꯗ꯭ꯔꯦ ꯑꯩ ꯆꯍꯤ 13 ꯊꯥ 3 ꯑꯗꯨꯋꯥꯏꯗꯒꯤ ꯂꯤꯂꯥ ꯌꯥꯎꯖꯔꯛꯄꯅꯤꯅ ꯑꯗꯩꯗ ꯃꯥꯅ ꯕ꯭ꯔꯤꯂꯤꯌꯥꯟ ꯃꯥꯁ ꯊꯤꯌꯦꯇꯔ ꯑꯅ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯩꯗ ꯁꯤꯒꯤ ꯂꯪꯊꯕꯥꯜ ꯕꯣꯏ ꯀꯥꯏꯅ ꯗꯥ ꯕꯣꯏꯁꯦ ꯗꯥ ꯕꯣꯏꯁꯦ ꯃꯣꯏꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯄꯨꯊꯣꯛꯄꯤꯔꯝꯕꯅꯤ ꯑꯣꯖꯥ ꯏꯔꯥꯕꯣꯠꯁꯦ ꯍꯟꯗꯛ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕꯗꯨꯗ ꯕꯦꯁ ꯀꯃꯤꯗꯥꯟꯒ ꯂꯧꯈꯤꯕꯅꯤ ꯆꯍꯤ 32 ꯆꯍꯤ 30ꯃꯨꯛ ꯂꯦꯞꯄꯨꯔꯒ ꯆꯍꯤ 32 ꯁꯨꯔꯀꯥꯟꯗ ꯂꯤꯂꯥ ꯌꯥꯎꯈꯠꯂꯒ ꯕꯦꯁ ꯗꯥꯏꯔꯦꯛꯇꯔ ꯕꯦꯁ ꯀꯃꯤꯗꯤꯌꯥꯟꯒ ꯂꯧꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯗꯣ ꯑꯣꯖꯥ ꯏꯔꯥꯕꯣꯠꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯤꯂꯤꯌꯥꯟ ꯃꯥꯁ ꯊꯤꯌꯦꯇꯔꯁꯤꯗꯤ ꯇꯣꯛꯑꯒ ꯃꯩꯇꯩ ꯂꯩꯃ ꯖꯇ꯭ꯔꯥꯀꯝ ꯗ꯭ꯔꯃꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯌꯥꯎꯔꯒ ꯑꯗꯩꯗꯤ ꯂꯤꯂꯥ ꯕꯦꯁ ꯄ꯭ꯂꯦ ꯐꯪꯕ ꯍꯧꯔꯦ ꯍꯧꯖꯤꯛꯀꯤ ꯂꯪꯊꯕꯥꯜꯒꯤ ꯑꯣꯖꯥ
로빈드로 마나 릴라 야우지나 오자 아이가 오자 세이테이 레이기드로 마뚱다 마나 하우레 하우라가 오자지나 오자 로빈드로시나 부톡비드나 tawraga usigi dalulase pusambire ko pusambire pategi maga sahi amaguma pulle adu su best play phangi aduduga adudagi di masi muk tokre aduduga adudagi ai lehawraga khoigi uzatoman uzatoman gi mamangde lila tami bi uza bridge na hale yanan tami bene uza irapoto aduga uza bridge ki matung uzatoman lila tambi besi maga sahi tara lila yomine bo tara mo henna doctor babu do ukin sa ba ka hera khangna bane ba usi su re do de hela ko za to manse lila to kemate hai ko za se mana lila tambira ga ai se sahi tara ma ga loina lila tambira amina mana phajara tambi be lila se adu duka adai da ma ga pulling ai se da ai se ko gi waza aru lai saram gi ithau na lila ma president thoe adai da punsi gi han boina best actress tare adai di 오자기 릴라징 오자기 릴라 토포 그딩 에 좀 와 라우레바 아데기 디무 아이세 아데 토라 카미카데 무 야오레 카미카데 디 페스티벌 톡드레 아두고 메텔름 좀 한잘래 아 세히야 뭐 마카이 카미카 야오라메 아두두가 아데기 디 메텔름 한잘메 메텔름 한잘메 아두두 좀 컨티뉴 아이세 와 좀 팡해바 2001 2002 2003 아데기 와 좀 팡해바 2004 톡드레 아데기 5 6 아데기 7 아두 마탕 좀 팡해 아두나 무 노님 판다 노님 판다 2004 되기 무 야오레 라스 오이나 사나빌 라제 그럼 릴라 사나기 mayamna aigi last to di kahina mami sakidreba aina karo mami sakibda karamba 2017 gi ai to amdai accident or paido adu sanai si di aigi nipi gi boyfriend haiba aina iba aina iba ai direct su phongjai adegi di direct su ijai ai direct hum sure phongda adu di khangde da nage direct se direct hum sure phonggi ba aina ai phongjagi ba adegi di ai ewasu adum yamme luxury se aduduga sumang lagi oina young talent state academy gi lobase ai han hale young talent wasu lawre adegi ai gi lila mayam na nusibi basi hujiki ithaudu ma leire wasak ana ina nupi singna minister ga amta orok tenga phor kapta kartri ngai matamda wasak ana ma sanagi nupi na minister bagi aduma haine gi adegi di kanosi khaga sakasar pani ko aduduga noin pandana sagai thangthani walogi basi khoigi kadumi sakani na kadumi halakani na adu film da su photokhre adudegi di kano lambi du dagi pulapna kyam ti sori waza sumang la sana be masing kya muka sumang lila sanagi basi samuk ti hele bako hele di adum amani sanar to khipsu yaw aduga thare samuk ti hele mane ba adu phajana sanabana yankai umphum demai urum do male akhoi manipur cinema ga di ke yobi gi ba mangda manipur cinema je aina han hamde mati mati sum yaw pa je ai lehorage film do aduda su yawi aduga sadan naga paraga adegi di mu id lan khide du su yawi ade ai mama ne du su yawi adegi di boidon mangre du su yawi manipur cinema ju pari de yarami aduga khoigi sanade du na aine leading role kumi sanade se adegi di jiri kwa jab na ma su ai sanade matung de adu su leading role kumi adegi waja moirang thim inaugi tamnaba na daily play so ikum gre mathang te smaina kumme okay ado ke ni ozagi future se kamaina toge na khanbige hoji hoji pudi mayam loi wanari loi phara ka do hoji future se kai na ubige future se hoji de ai plan di ai hope ti am chaujaba adu duka karani all answer mani du leita bani na ai se future se ai haiba ngamdaba adugo tawbudadi mi moino hingaga nang future haiba ngamdri kaigino na haiba adubu hauji haiduga ai oidradi na khanmam sang adudugi ne ba adu tasingbagi di nangna akhoi ojaduna yana tambi bo jai rabo hai sina haibam leiba nangna tawrage ningbadu di mingonda hairunu ne adum ningaga thamu duga nangna phonglong miyamdo surprise una phongtoro on haiba ko adamaina di haini hope ti am chawe adubu aigi
ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯦ ꯁꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯄ꯭ꯂꯥꯟꯗꯤ ꯃꯌꯥꯝ ꯇꯧꯖꯩꯕ ꯁꯂꯥꯏꯗ ꯄꯩꯁꯥ ꯊꯝꯖꯗꯅ ꯑꯗꯒꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯍꯟꯗꯛ ꯋꯥꯕ ꯂꯩꯇꯕꯁꯦ ꯑꯗꯒꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯗꯕ ꯅꯠꯇꯦ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯑꯩ ꯍꯣꯠꯅꯖꯔꯤꯅꯦꯕ ꯀꯩꯅꯣꯗ ꯑꯩ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯁꯔꯗꯥꯗꯁꯨ ꯆꯠꯂꯒ ꯑꯩꯁꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯋꯥ ꯉꯥꯡꯕ ꯈꯔꯕꯨ ꯉꯝꯃꯦ ꯃꯇꯝ ꯏꯁꯥꯒ ꯊꯛ ꯊꯛ ꯅꯤꯛꯑꯦꯕ ꯑꯩꯁꯦ ꯃꯥꯏ ꯃꯅꯥꯛ ꯆꯠꯄꯗ ꯑꯗ ꯏꯆꯦ ꯁꯔꯗꯥ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯣꯏ ꯇꯥꯃꯣꯗꯣ ꯌꯦꯁꯣꯕꯟꯇ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯅꯁꯨ ꯑꯌꯥꯝꯕꯅ ꯂꯥꯏꯟ ꯁꯝꯃꯦꯕ ꯑꯗꯨ ꯇꯧꯔꯒ ꯎꯅꯩꯌꯦꯕꯀꯣ ꯎꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩ ꯂꯣꯏ ꯍꯥꯏꯔꯝꯃꯦꯕ ꯑꯩ ꯌꯨꯝ ꯂꯩꯇꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯗꯨꯀꯥꯟ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯨꯕꯗꯨꯗꯒꯤ ꯌꯨꯝ ꯂꯩꯇꯔꯦ ꯍꯤꯡꯒꯣꯜ ꯂꯩꯇꯔꯦ ꯀꯔꯤꯝ ꯂꯩꯇꯔꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯂꯩꯇꯔꯦ ꯏꯁꯥꯁꯨ ꯁꯨꯃꯥꯏꯅ ꯅꯥ ꯂꯩꯔꯦꯅ ꯍꯥꯏ ꯃꯥ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯈꯟꯅꯖꯦꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯗ꯭ꯔꯤꯁꯤ ꯁꯦꯝꯗꯤ ꯎꯅꯗ꯭ꯔꯤ ꯁꯦꯝꯁꯤ ꯎꯅꯒꯦ ꯆꯠꯂꯨꯕꯗ ꯃꯣꯏꯅ ꯑꯦꯄꯣꯏꯟꯃꯦꯟ ꯆꯪꯉꯦꯅ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯆꯤꯟꯅꯕꯅꯤꯅ ꯃꯌꯥꯝꯁꯦ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯅꯗꯤ ꯂꯥꯟꯅꯦ ꯍꯥꯏꯔꯛꯀꯅꯦꯕ ꯂꯥꯟ ꯑꯣꯏꯕꯁꯤꯅꯅꯦꯕ ꯑꯩꯅ ꯋꯥꯔꯦ ꯍꯥꯏꯁꯦ ꯂꯥꯟ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯂꯥꯟꯁꯤꯅꯅꯦꯕ ꯋꯥꯔꯦ ꯍꯥꯏꯁꯦ ꯂꯥꯟꯁꯦ ꯂꯩꯔꯝꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯂꯥꯟꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦ ꯆꯠꯀꯅꯤ ꯑꯗꯨ ꯑꯩ ꯋꯥꯔꯝꯃꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯗ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯗ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯄ꯭ꯔꯖꯥꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯋꯥꯔꯦ ꯍꯥꯏꯕ ꯅꯠꯇꯅ ꯄ꯭ꯔꯖꯥꯗꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯋꯥꯔꯦ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ ꯄ꯭ꯂꯥꯟꯗꯤ ꯃꯌꯥꯝ ꯇꯧꯖꯩ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯅꯤ ꯇꯁꯦꯡꯅ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯕ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯑꯩ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃ ꯇꯧꯖꯒꯦ ꯁꯤꯁꯤꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯪꯁꯨ ꯀꯥꯟꯅꯗꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯗꯧꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯒ ꯒꯃꯦꯟꯒꯤ ꯁꯔꯀꯜꯗꯗꯤ ꯑꯩꯅ ꯒꯃꯦꯟ ꯁꯥꯏꯠꯇꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯄꯨ ꯑꯃꯨꯛꯇꯗꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯁꯤꯐꯧꯒꯤ ꯊꯥꯛꯇ ꯑꯩꯅ ꯏꯀꯥꯏ ꯋꯥꯡ ꯂꯥꯜꯂꯒ ꯐꯣꯡꯗꯣꯛꯆꯕꯁꯤꯐꯥꯎꯗ ꯒꯃꯦꯟꯅ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯥꯔꯇꯤꯁ ꯑꯣꯏꯕꯤꯅꯕ ꯋꯥꯠꯂꯛꯑꯅꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯁꯥꯕꯤꯁꯤꯡꯁꯦ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯑꯗꯨꯅ ꯅꯨꯄꯤ ꯁꯥꯈꯤꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯂꯩꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯋꯥꯔꯒ ꯅꯨꯄꯤ ꯁꯥꯒꯦ ꯁꯥꯔꯒ ꯋꯥꯔꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯁꯤꯒꯦꯒ ꯁꯨꯁꯥꯏꯠ ꯇꯧꯒꯦꯒ ꯍꯥꯏꯔꯛꯀꯗꯧ ꯂꯩꯔꯗꯤ ꯅꯨꯄꯤ ꯁꯥꯔꯨꯅꯨ ꯑꯩꯃꯛ ꯍꯥꯏꯅꯤꯡꯉꯦꯕ ꯀꯩꯒꯨꯝꯕ ꯑꯩ ꯏꯆꯥꯗꯨ ꯄꯣꯛ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯤꯂꯥ ꯃꯌꯥꯏꯗ ꯋꯥꯟꯊꯔ ꯁꯤꯅꯦꯕ ꯑꯩ ꯁꯤꯗꯨꯔꯁꯨ ꯑꯩ ꯂꯤꯂꯥ ꯃꯌꯥꯏꯗ ꯏ ꯑꯣꯔꯒꯁꯨ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩ ꯌꯥꯎꯔꯕꯅꯤꯅ ꯂꯤꯂꯥꯁꯦ ꯏꯃꯥꯅꯤ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯩ ꯂꯩꯖꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯂꯤꯂꯥ ꯃꯌꯥꯏꯗ ꯁꯤꯅꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯅꯨꯄꯤ ꯃꯥꯟꯕ ꯌꯥꯎꯔꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗ ꯀꯩꯒꯨꯝꯕ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯀꯩꯗꯤ ꯄꯥꯟꯗ꯭ꯔꯤ ꯄꯥꯟꯕꯁꯨ ꯌꯥꯏ ꯄꯥꯟꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯉꯝꯗꯦ ꯀꯩꯒꯨꯝꯕ ꯄꯥꯟꯗꯅ ꯏꯆꯥ ꯅꯨꯄꯤ ꯃꯥꯟꯕꯒ ꯌꯥꯎꯔꯛꯑꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯒꯂꯤꯗ ꯆꯠꯂꯒꯅꯦ ꯍꯣꯃꯣ ꯆꯨꯔꯝꯃꯨ ꯏꯄꯥꯅ ꯅꯪꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯉꯛꯀꯅꯤ ꯂꯤꯂꯥꯗꯗꯤ ꯌꯥꯎꯔꯛꯀꯅꯨꯀꯣ ꯑꯥꯔꯇꯤꯁꯇꯗꯤ ꯑꯣꯏꯔꯛꯀꯅꯨꯅ ꯍꯥꯏꯅꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯏ ꯑꯥꯔꯇꯤꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯐꯤ ꯃꯣꯠꯂꯁꯨ ꯑꯗꯨꯝ ꯅꯣꯛꯅꯩ ꯊꯕꯛ ꯅꯥꯇꯩ ꯆꯥꯗꯕ ꯁꯨꯕꯁꯨ ꯑꯗꯨꯝ ꯅꯣꯛꯅꯩ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯁꯨꯗ꯭ꯔꯦ ꯃꯣꯏꯅ ꯁꯨꯅꯤꯡꯗꯕ ꯑꯃꯨꯛ ꯇꯥꯍꯜꯂꯤ ꯑꯗꯒꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯦ ꯑꯥꯔꯇꯤꯁ ꯍꯥꯏꯁꯤ ꯂꯥꯏ ꯅꯠꯇꯦ ꯕꯣꯂꯤꯋꯨꯗꯀꯨꯝꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯀ꯭ꯔꯣꯔꯗ ꯍꯧꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯔꯦꯗꯅ ꯃꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯛꯀꯗꯣꯏꯅꯣ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯦꯕ ꯐꯣꯡꯗꯣꯛꯏꯁꯦ ꯁꯤꯕꯨ ꯏꯀꯥꯏꯕ ꯋꯥ ꯅꯠꯇ꯭ꯔꯕ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯏꯀꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯔꯛꯑꯒꯗꯤ ꯑꯩ ꯁꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯟꯗꯛꯁꯤꯗ ꯒꯃꯦꯟꯅ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯕꯤꯔꯛꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯟꯁꯤ ꯂꯣꯏꯈ꯭ꯔꯒꯁꯨ ꯑꯩꯗꯤ ꯄꯨꯊꯔꯒ ꯋꯥꯕꯒꯤ ꯃꯊꯛꯇ ꯋꯥꯕ ꯑꯗꯨꯝ ꯂꯩꯗꯣꯔꯦ ꯆꯍꯤ 2 ꯍꯦꯟꯅ ꯔꯦꯟ ꯊꯤꯔꯛꯇ꯭ꯔꯕꯅꯤ ꯄꯩꯁꯥ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ ꯏꯁꯥ ꯂꯥꯏꯌꯦꯡꯉꯛꯇ꯭ꯔꯕꯅꯤ ꯑꯗꯨꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯣꯖꯥ ꯑꯩꯅ ꯍꯪꯕꯗ ꯋꯥꯠꯍꯧꯕ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯕ ꯂꯩꯕꯤꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯁꯦ ꯍꯥꯏꯅꯤꯡꯕꯁꯦ ꯀꯩꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯌꯥꯝꯕ ꯉꯁꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣꯅ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯄꯤꯔꯒ ꯌꯥꯝꯅ ꯏꯅꯥꯎ ꯖꯣꯏꯆꯥꯅ ꯐꯖꯅ ꯍꯪꯕꯤꯈ꯭ꯔꯦ ꯑꯩꯅ ꯈꯤꯇꯪ ꯀꯩꯀꯨꯒꯤ ꯇꯤꯝꯅ ꯂꯥꯛꯑꯒ ꯍꯪꯕꯗꯨꯗꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯊꯕꯛꯇꯨ ꯃꯊꯪ ꯆꯠꯀꯗꯕꯅꯤ나 ꯊꯨꯕꯅꯤꯅ ꯏꯟ ꯗꯤꯇꯦꯜ ꯍꯥꯏꯍꯧꯗꯕ ꯍꯥꯏꯗꯤ ꯀꯩꯀꯨꯅꯕꯨꯗꯤ ꯑꯩꯁꯦ ꯅꯥꯕ ꯃꯥꯜꯂꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯝꯃꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯤꯑꯣꯏꯕꯁꯦ ꯇꯧꯁꯟꯅꯕ ꯑꯁꯤꯒ ꯑꯣꯔꯤꯖꯤꯅꯦꯜꯁꯤꯒ ꯑꯗꯨꯝ ꯈꯦꯠꯅꯕꯅꯤ ꯈꯦꯠꯅꯕꯅꯦꯗꯤ ꯑꯩ ꯍꯦꯜꯊꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯅꯤ ꯃꯥꯏꯊꯣꯡꯗ ꯑꯩꯅ ꯑꯃꯨꯛ ꯃꯁꯤꯗ ꯃꯤꯌꯥꯝꯗ ꯆꯤꯠ ꯇꯧꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ
ꯊꯕꯛ ꯍꯧꯖꯤꯛ ꯍꯦꯕꯤ ꯅꯠꯇꯕ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯃꯅꯨꯡꯗ ꯁꯨꯕ ꯌꯥꯕ ꯑꯗꯨꯝ ꯑꯩ ꯁꯨꯕꯗ ꯀꯩꯁꯨ ꯍꯪꯒꯣꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯄꯩꯁꯥꯕꯨ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯄꯩꯁꯥꯅ ꯍꯤꯡꯗꯣꯏꯅꯤꯅ Okay. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥꯒ ꯉꯥꯏꯍꯥꯛ ꯎꯅꯖꯕ. Thank you so much ꯍꯣꯏ for the interview. ꯊꯥꯒꯠꯆꯔꯤ